Mahairoising asokapan nangankhibagi matangda Commissioner report kaukhre. Hizam Linthoi Nganbi amasung Fizam Hemajit faraga hatkhi haiba wahaudage khwaisaunaraba mahairoising na mamang thagi kuntaruk amasung kuntareta pendaba phongdokpagi khongjang changsilakbada security forcing na kahianba thawong chathabadage mahairoi taragani pan soktuna laika nakhi haiba singjamai okram laikai ningthaujam jitna file tawrakiba wakat ama amasung Assamge Siva Sagar dagi mukul Fukon kauba miyoy amanaso file tawrakiba chamanaba wakat singi matungin na Manipur Human Rights Commission na tongan ba case ani lokhatkre case ani ngarang commission gi chairperson UB Saha amasung member KK Singhage kwaram na lokhatuna khanakhibaga loinana case ani kamari lainana Manipur ge DGP da mathang thagi mapan phawbagi manungda inquiry authority na chathagiba inquiry gi status report pikhalang na ba direction pikhe Chairak sida Imphal West District ki SP dasu commission ki maikai dagi mahiroi sing da ka henba thawong sing chathagiba du da senaba security forcing adu kanagi kaman makhata sathagi banu haibadushu commission asida khangalagna ba direction PK loina na maraki waina laukhat kadaba thabaki matang dana Manipur laingaki commissioner home na security force na chathagi ba ka hen ba thabak sing da soklaba mahiroi sing da compensation kayam yamna pigadagi haibadushu case sing asigi mathangi numit fawbugi mamang da commission da khangalagna ba direction PK lan loisin dana nongmai pikhala u haibirakano Angang ani du Chief Minister, MLA, Minister singi macha wairam labade, makwai tumin na lairam loy, ning thawja lancha. Aikhoi di lan gidamak hana sem saudabana khanghaude, aduga aikhoi da kuki sing na landaragilba karigino haiba, wahang hangladuna. Lan asi loisindana laingang na nung may pikhala uhay basi, miyam na yaning di haina. Social and cultural activist, ning thawja lancha na phongdokre. Wapamasi ngarang ningol sinaikol, nisikol na senduna kwa kaithel akham laikai ki community hall da pangthokiba. Tamthiraba kuki gi landa laikhidraba mamal yamlaba mitai gi athauba thaubisingi photo da laisu katuna ikai khumnaba utkibagi thauramda saruk yaraduna phongdokibane Linthoi Ngambi amasung Hemajit Mihad khuthang sara henba yauna tongan ba khongjang sing sangsinkhre hingsa yai tamba kuki militant sing na pharaba matungda minungsi yaudana hatok pikraba mahiroi anige matangda semkhiba JSC against the brutal killing of the student Fizam Hemajit and Luwang Linthoi Ngambi Hizam by Kuki militants na ngahan miyam da haijakhibagi matungin na ngarang Tampaki district pumdamakta khuthang sara hian bayaw na tongan ba khongjang singchang sinduna penda ba phongdokre